not a game, it's a rich thing. Samudragi isingi iraisi aikoina ubudadi asumna ui masibu ising manungda leiraga iraisingsi ising manungdagi yenge hairagadi special suit natraga equipment sing changani adu nga singdi kallaba akiba phanglaba iraisingsi makhada leiriba phajraba drishya singsi irai laina uba hange masini samudragi iraisingi makhada oiriba phibamsi ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯇꯨꯠꯄꯦꯁꯁꯤꯡꯁꯤꯗꯤ ꯀꯣꯡꯒꯣꯜ ꯌꯥꯝꯅ ꯊꯣꯛꯏ ꯑꯗꯨꯒ ꯃꯁꯤꯕꯨ ꯆꯥꯝꯊꯣꯛꯄꯗ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯆꯪꯏ ꯑꯗꯨꯕꯨ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤꯗꯤ ꯀꯝꯗꯧꯕ ꯃꯐꯝꯗꯨꯗꯗꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯈꯥꯗ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯕ꯭ꯔꯁ ꯇꯧꯕꯗꯤ ꯀꯝꯗꯧꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯦꯡꯂꯒ ꯅꯥꯁꯥꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤꯗꯃꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯨꯠꯄꯦꯁ ꯑꯃ ꯄꯨꯊꯣꯛꯈꯤ ꯃꯃꯤꯡꯅ ꯅꯥꯁꯥ ꯗꯦꯟꯠ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯔꯁ ꯇꯧꯕ ꯃꯇꯝꯗ ꯀꯣꯡꯒꯣꯜ ꯑꯃꯠꯇ ꯊꯣꯛꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯣꯠꯁꯤꯜꯂꯕꯁꯨ ꯍꯛꯆꯥꯡꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯥꯁꯥ ꯗꯦꯟꯠꯁꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯍꯥꯏꯖꯤꯟꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯤ